ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯌꯨꯝꯗꯨꯗ ꯑꯕꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 6ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯕꯤꯇꯥꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯏꯃꯨꯡ ꯑꯗꯨ ꯄꯨꯡꯃꯝ ꯃꯝꯃꯤ, ꯑꯗꯨꯒ ꯌꯥꯝꯅ ꯅꯝꯊꯤꯕ ꯎꯇꯤꯟꯒꯤ ꯃꯅꯝ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯀꯥꯊꯤ ꯃꯅꯝ ꯑꯣꯏ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯅꯝ ꯑꯃ ꯅꯝꯂꯤ꯫ ꯑꯗꯨꯕꯨ ꯀꯕꯤꯇꯥ ꯃꯅꯝꯁꯤꯡ ꯑꯗꯣ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤꯕꯅ ꯃꯅꯨꯡ ꯑꯁꯦ ꯀꯅꯥꯒꯨꯝꯕꯒꯤ ꯐꯠꯇ꯭ꯔꯕ ꯅꯤꯁꯥꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯄꯩꯁꯜꯂꯒ ꯊꯝꯕꯗꯒꯤ ꯅꯤꯁꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯝ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯀꯕꯤꯇꯥ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯀꯕꯤꯇꯥꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡ ꯀꯕꯤꯇꯥꯅ ꯍꯦꯛ ꯆꯪꯁꯤꯟꯈꯤꯕꯒ ꯊꯣꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯣꯟꯁꯤꯟꯈꯤꯕꯒꯤ ꯃꯑꯣꯡꯗ ꯀ꯭ꯔꯣꯛ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯍꯥꯛꯅ ꯈꯟꯖꯩ, ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯄꯗꯒꯤ ꯏꯁꯥꯁꯤ ꯁꯣꯕꯤꯡ ꯁ꯭ꯋꯥꯏ ꯂꯥꯎꯔꯤꯕꯁꯤꯕꯣ, ꯑꯩꯕꯨ ꯊꯣꯛꯎꯔꯁꯤꯔꯅꯦ? ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯅꯥꯀꯜꯗꯒꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯕꯤꯇꯥ ꯀꯕꯤꯇꯥꯗꯣ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗꯨꯗ ꯃꯈꯣꯡꯗꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯇꯨ ꯆꯨꯡꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯊꯪꯅꯕ ꯀꯥ ꯑꯗꯨꯗꯒꯤ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯀꯕꯤꯇꯥ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯍꯅꯨꯕꯤ ꯑꯃ ꯐꯃꯨꯡ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨꯅ ꯐꯛꯂꯥꯡꯗ ꯑꯣꯟꯁꯤꯜꯂꯒ ꯍꯤꯞꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯀꯕꯤꯇꯥꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯀꯧꯔꯛꯈꯤꯕꯗꯣ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯕꯤꯇꯥꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯐꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯑꯕꯣꯛꯅ ꯑꯩꯕꯨ ꯀꯧꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯍꯅꯨꯕꯤ ꯑꯗꯣ ꯃꯃꯥꯏ ꯑꯗꯣ ꯇꯞꯅ ꯂꯩꯊꯣꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯗꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯤꯠꯈꯥ ꯄꯨꯝꯅꯃꯛ ꯃꯨꯁꯤꯜꯂꯦ꯫ ꯈꯨꯏꯔꯕ ꯎꯟꯁꯥꯅꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯌꯥ ꯑꯗꯣ ꯍꯤꯒꯠꯂꯒ ꯃꯃꯤꯠ ꯑꯗꯨꯅ ꯂꯥꯎꯅ ꯄꯥꯡꯂꯒ ꯀꯕꯤꯇꯥꯗ ꯌꯦꯡꯂꯛꯂꯤꯕ ꯑꯗꯨ ꯀꯕꯤꯇꯥꯅ ꯎꯔꯨꯕꯗ ꯀꯕꯤꯇꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯦꯟꯊꯣꯔꯛꯄ ꯑꯗꯨꯗ ꯀꯔꯤꯅꯣ ꯃꯌꯨꯝ ꯑꯃꯗ ꯃꯈꯣꯡꯅ ꯇꯣꯛ ꯂꯥꯎꯅ ꯀꯥꯎꯁꯜꯂꯨꯕꯗ ꯀꯔꯤꯅꯣ ꯁꯤꯅ ꯍꯥꯏꯗꯨꯅ ꯌꯦꯡꯊꯔꯨꯏ꯫ ꯑꯗꯨꯗꯨꯒ ꯃꯌꯨꯝ ꯑꯗꯣ ꯃꯇꯨꯝ ꯑꯣꯏꯅ ꯂꯩꯔꯝꯕꯗꯨꯗ ꯀꯔꯤꯅꯣ ꯁꯤꯗ ꯌꯣꯝꯃꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕ ꯑꯗꯨꯗꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯤꯡ ꯃꯔꯛꯇ ꯂꯥꯏ ꯐꯗꯤꯕꯤ ꯑꯃ ꯌꯥꯎꯔꯒ ꯂꯩꯔꯝꯂꯤ꯫ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯎꯞꯁꯤꯜꯂꯒ ꯌꯥꯎꯔꯝꯕꯅꯤ꯫ ꯀꯕꯤꯇꯥꯅ ꯃꯗꯨꯕꯨ ꯌꯦꯡꯂꯤꯉꯩꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯃꯉꯛ ꯑꯗꯣ ꯐꯠ ꯂꯩꯊꯣꯔꯛꯂꯤ꯫ ꯑꯗꯨꯝꯕ ꯂꯩꯊꯣꯔꯛꯄꯗꯨꯗ ꯀꯕꯤꯇꯥꯗꯣ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯂꯥꯛꯇꯨꯅ ꯂꯪꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯀꯥ ꯑꯗꯨꯗꯒꯤ ꯀꯕꯤꯇꯥꯅ ꯍꯦꯛ ꯆꯦꯟꯊꯣꯔꯛꯄꯒ ꯈꯪꯍꯧꯗꯅ ꯀꯦꯟꯗꯜ ꯑꯗꯨꯁꯨ ꯃꯨꯠꯈ꯭ꯔꯦ꯫ ꯀꯦꯟꯗꯜ ꯑꯗꯨꯅ ꯃꯨꯠꯈꯤꯕꯗꯨꯗ ꯀꯕꯤꯇꯥ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯝꯕ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯀꯕꯤꯇꯥꯗꯣ ꯍꯟꯇꯛꯃꯨꯛꯇꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯀꯗꯣꯝꯗꯒꯤ ꯇꯥꯔꯤꯕꯅꯣ ꯈꯜꯂꯨꯕꯗ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯈꯠꯂꯛꯂꯤ꯫ ꯊꯃꯣꯏꯒꯤ ꯃꯤꯍꯨꯟ ꯆꯣꯡꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯕꯤꯇꯥꯅ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨꯗ ꯃꯈꯨꯠꯅ ꯊꯦꯡꯂꯨꯕꯗꯒꯤ ꯃꯁꯤꯗꯩꯁꯤꯗ ꯊꯣꯡ ꯂꯩꯔꯦ ꯈꯪꯕꯗꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯕ ꯃꯇꯨꯡ ꯃꯄꯥꯟꯗ ꯄꯔꯞ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯀꯕꯤꯇꯥꯅ ꯑꯗꯨꯝꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯊꯣꯡ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯨꯕꯗ ꯍꯅꯨꯕꯤ ꯑꯃ ꯑꯃꯝꯕ ꯃꯔꯛ ꯑꯃꯗ ꯂꯦꯡꯂꯤ ꯂꯩꯔꯤꯕꯗꯣ ꯀꯕꯤꯇꯥꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯀꯕꯤꯇꯥꯅ ꯀꯔꯤꯅꯣ ꯑꯁꯤꯗꯤ? ꯑꯩꯅ ꯌꯨꯝ ꯃꯅꯨꯡ ꯆꯪꯂꯨꯕꯁꯤꯗꯤ ꯌꯥꯝꯅ ꯊꯤꯅ ꯂꯥꯜꯂꯦꯗꯅ꯫ ꯑꯁꯨꯝꯅ ꯈꯜꯂꯝꯂꯒ ꯀꯕꯤꯇꯥ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯥꯒꯤ ꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯜꯂꯛꯂꯤ꯫
ꯑꯁꯨꯝꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯀꯕꯤꯇꯥꯒꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯎꯅ ꯇꯥꯟꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯊꯣꯔꯛꯄꯅ ꯁꯝꯕꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯆꯣꯡꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯀꯕꯤꯇꯥꯅ ꯁꯝꯕꯜꯒꯤ ꯋꯥꯡꯃꯗ ꯍꯦꯛ ꯆꯣꯡꯊꯣꯔꯛꯄꯗꯒꯤꯗꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯝꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ, ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯀꯕꯤꯇꯥꯅ ꯇꯨꯡ ꯍꯟꯗꯨꯅ ꯁꯝꯕꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯌꯨꯝ ꯑꯗꯣꯝꯗ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯙꯥꯔꯤ ꯑꯗꯨꯗ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ, ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯀꯨꯞꯊꯔꯛꯂꯤꯕ ꯁꯥꯏꯖꯤꯟ ꯑꯗꯨ ꯌꯧꯅ ꯃꯨꯁꯤꯟ ꯃꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤ꯫ ꯐꯨꯠ 10 ꯋꯥꯡꯅ ꯂꯦꯞꯂꯤꯕꯗꯨ ꯎꯔꯨꯕꯗ ꯀꯕꯤꯇꯥꯗꯣ ꯆꯤꯡ ꯂꯥꯎꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯀꯕꯤꯇꯥꯅ ꯑꯗꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯒꯤꯇꯥꯗꯣ ꯐꯃꯨꯡꯗ ꯐꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯀꯕꯤꯇꯥꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯒꯤꯇꯥꯗ "ꯀꯩꯗꯧꯔꯒꯦ? ꯅꯪꯕꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯨ? ꯇꯨꯝꯃꯝꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ?" ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ꯫ ꯑꯗꯨꯝꯅ ꯍꯪꯂꯨꯕ ꯑꯗꯨꯗ ꯒꯤꯇꯥꯅ "ꯇꯨꯝꯕꯁꯨ ꯌꯥꯗꯦ, ꯁꯤꯗꯩꯁꯤꯗ ꯄꯨꯄꯨ ꯑꯃ ꯂꯥꯛꯑꯝꯃꯤ." ꯀꯕꯤꯇꯥꯅ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯒꯤꯇꯥꯅ ꯍꯟꯗꯛ ꯃꯔꯛꯁꯤ "ꯄꯨꯄꯨ ꯑꯃ ꯂꯥꯛꯏ, ꯄꯨꯄꯨꯒ ꯁꯥꯟꯅꯔꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯄꯨꯄꯨ ꯄꯨꯄꯨ ꯌꯥꯝꯅ ꯇꯣꯏꯅ ꯄꯟꯕꯁꯤꯗ ꯀꯕꯤꯇꯥꯗꯣ ꯑꯃꯨꯛ ꯀꯤꯕ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯨꯕꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯇꯝꯅꯔꯤꯕ ꯑꯃꯗꯤ ꯊꯪꯅꯕ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕꯅ ꯇꯧꯍꯜꯂꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯀꯔꯦꯝ ꯀꯊꯥꯏꯅꯔꯤꯕꯅꯤ, ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗꯗꯤ ꯀꯕꯤꯇꯥꯅ ꯈꯪꯂꯦ ꯇꯧꯔꯤꯕꯁꯦ ꯚꯨꯠ ꯄ꯭ꯔꯦꯠꯅ ꯇꯧꯍꯟꯕꯅꯤ, ꯃꯤꯅ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤ ꯀꯕꯤꯇꯥꯅ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯒꯤꯇꯥꯗꯣ ꯇꯨꯝꯂꯣ ꯇꯨꯝꯂꯣ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯅꯤꯡꯊꯤꯖꯅ ꯁꯨꯝꯕꯤꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ 11:30 ꯍꯦꯜꯂꯝꯂꯦ, 12 ꯇꯥꯁꯤꯜꯂꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ "ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯊꯋꯥꯏ ꯃꯥꯡꯂꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯏꯄꯥꯝꯗ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯂꯩꯔꯨꯒꯦ, ꯆꯠꯂꯒꯦ ꯈꯜꯂꯗꯨꯅ ꯑꯍꯤꯡ ꯑꯁꯤꯃ ꯅꯣꯡꯉꯥꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ." ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯃꯇꯣꯝꯇ ꯈꯟꯖꯩ, "ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯎꯈ꯭ꯔꯤꯕꯗꯨꯕꯣ? ꯑꯗꯨꯒ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯀꯔꯝꯍꯥꯏꯅ ꯇꯧꯕꯖꯥꯠꯅꯣ? ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯅꯥ?" ꯑꯁꯨꯝꯅ ꯀꯕꯤꯇꯥꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯊꯣꯡ ꯑꯗꯣ ꯀꯣꯛ 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 ꯊꯤꯜꯂꯛꯂꯤ꯫ ꯀꯕꯤꯇꯥꯅ "ꯀꯅꯥꯅꯣ ꯊꯣꯡ ꯊꯤꯜꯂꯤꯕꯗꯨꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯍꯅꯨꯕꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ "ꯀꯕꯤꯇꯥ, ꯀꯕꯤꯇꯥ ꯅꯪꯕꯨ ꯊꯣꯡ ꯑꯁꯤ ꯍꯥꯡꯉꯨꯅꯦ." ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯕꯤꯇꯥꯅ "ꯀꯅꯥꯅꯣ? ꯌꯨꯝꯁꯤꯗ ꯍꯅꯨꯕꯤꯒ ꯑꯃꯠꯇ ꯂꯩꯇꯦ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯨꯔꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯔꯨꯕꯗꯒꯤ ꯍꯅꯨꯕꯤ ꯑꯗꯣ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯤ꯫ ꯀꯕꯤꯇꯥ ꯑꯍꯤꯡ ꯑꯁꯤꯗ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯗꯣ ꯄꯣꯔꯒ ꯆꯠꯈ꯭ꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯄ ꯐꯥꯎꯕ ꯀꯕꯤꯇꯥꯗꯣ ꯀꯤꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯥꯡꯈꯜ ꯆꯦꯠꯅ ꯌꯦꯞꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯕꯨ ꯀꯟꯅ ꯀꯣꯟꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯆꯪꯂꯛꯄ ꯉꯝꯗꯅꯕꯒꯤꯗꯃꯛꯇ ꯁꯝꯕꯜ ꯈꯥꯖꯤꯜꯂꯝꯂꯕꯅꯤ꯫ ꯇꯧꯒꯤꯝꯁꯨꯡ ꯀꯕꯤꯇꯥꯅ ꯁꯝꯕꯜ ꯑꯗꯣ ꯊꯨꯗꯦꯛꯈꯤꯕ ꯑꯃꯗꯤ ꯅꯝꯈꯥꯏꯔꯝꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯗꯤ ꯀꯕꯤꯇꯥꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯒ ꯌꯨꯝ ꯑꯗꯨꯗ ꯊꯦꯡꯕ ꯌꯥꯗꯕ, ꯁꯣꯛꯄ ꯌꯥꯗꯕ, ꯍꯥꯡꯗꯣꯛꯄ ꯌꯥꯗꯕ ꯃꯌꯨꯝ ꯑꯗꯣ ꯍꯥꯡꯗꯣꯛꯂꯨꯕꯗꯒꯤ ꯂꯥꯏ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯕꯤꯇꯥꯗꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯀꯕꯤꯇꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯈꯣꯔꯣ 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 ꯂꯥꯎꯅ ꯑꯁꯨꯝ ꯈꯣꯠꯂꯛꯂꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯐꯛꯂꯥꯡ ꯑꯗꯣ ꯍꯣꯒꯥꯏꯔꯒꯦ ꯃꯇꯥꯒꯨꯝꯅ ꯈꯣꯠꯂꯛꯄꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯃꯈꯨꯠꯅ ꯗꯨꯝ ꯗꯨꯝ ꯂꯥꯎꯅ ꯊꯤꯜꯂꯨꯔꯤ꯫ ꯑꯗꯨꯒ "ꯀꯅꯥꯅꯣ ꯐꯛꯂꯥꯡ ꯈꯣꯠꯂꯛꯂꯤꯕꯗꯨꯕꯣ?" ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯃꯁꯥꯗ ꯀꯤꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯂꯝꯂꯒ ꯆꯦꯟꯈ꯭ꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯇꯧꯔꯤꯕ ꯁꯞꯇ꯭ꯔꯁꯤꯡ ꯑꯗꯣ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯕꯗ ꯎꯔꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯔꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯔꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯂꯝꯕꯗꯨ ꯐꯈ꯭ꯔꯕꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯗꯣ ꯈꯪꯍꯧꯗꯨꯅ ꯈꯪꯀꯞ ꯀꯞꯂꯛꯏ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯩꯅꯥꯈꯣꯜ ꯄꯤꯔꯛꯄꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯀꯕꯤꯇꯥꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯗ "ꯀꯩꯗꯧꯔꯒꯦ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫
ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯀꯔꯤꯅꯣꯝꯃꯅ ꯆꯤꯛꯂꯛꯑꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯀꯔꯤꯅ ꯆꯤꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗꯗꯤ ꯒꯤꯇꯥꯒꯤ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯝꯕꯒꯤ ꯈꯨꯠꯀꯤ ꯃꯔꯝ ꯇꯥꯗꯨꯅ ꯂꯩꯔꯤ, ꯃꯨꯁꯤꯟ ꯃꯨꯅ ꯈꯥꯝꯇꯦꯛꯂꯒ꯫ ꯃꯗꯨ ꯎꯔꯨꯕꯗ ꯀꯕꯤꯇꯥꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯔꯤ꯫ ꯃꯍꯥꯛꯅꯗꯤ ꯀꯥꯡꯒꯜ ꯌꯦꯞꯁꯤꯜꯂꯤ, ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯗꯣ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯤ꯫ ꯀꯥꯡꯈꯜ ꯌꯦꯞꯁꯤꯜꯂꯕꯁꯨ ꯒꯤꯇꯥꯒꯤ ꯃꯈꯣꯡꯗ ꯇꯥꯔꯝꯂꯤꯕ ꯈꯨꯠꯀꯤ ꯃꯃꯤ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯒꯤ ꯐꯃꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯇꯥꯛꯂꯤꯕꯅꯤ꯫ ꯃꯗꯨ ꯈꯪꯂꯛꯄꯗ ꯀꯕꯤꯇꯥꯗꯣ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯗ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯆꯩꯆꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯑꯀꯤꯕꯗꯣ ꯐꯥꯊꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯗꯨꯡ ꯗꯨꯡ ꯂꯥꯎꯅ ꯆꯠꯂꯒ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯏ꯫ ꯑꯗꯨꯝꯅ ꯐꯃꯨꯡ ꯑꯗꯨꯗ ꯗꯨꯡ ꯗꯨꯡ ꯂꯥꯎꯅ ꯆꯠꯂꯝꯃꯒ ꯃꯈꯥꯗ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯁꯥꯎꯍꯨꯝ ꯑꯗꯨ ꯐꯪꯕꯗ ꯀꯕꯤꯇꯥꯗꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯕꯗ ꯅꯠꯇꯅ ꯃꯁꯥꯗꯣ ꯀꯤꯃꯟꯈꯤꯕꯅ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯁꯨ ꯀꯟꯅ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯗ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ ꯃꯈꯣꯏꯒꯤ ꯐꯃꯨꯡ ꯑꯁꯤꯒꯤ ꯀꯥꯆꯤꯟꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯐꯝꯂꯒ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯐꯛꯂꯥꯡꯒꯤ ꯐꯃꯨꯡꯒꯤ ꯀꯥꯆꯤꯜ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ꯫ ꯃꯇꯝ ꯃꯗꯨꯗ ꯀꯕꯤꯇꯥꯅ ꯀꯗꯥꯏꯅꯣꯅꯦ ꯅꯪꯕꯣ, ꯑꯁꯤꯗꯗꯤ ꯀꯅꯥꯝꯇꯁꯨ ꯂꯩꯇꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯅ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯣ ꯀꯥꯡꯈꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯊꯤꯜꯂꯤ, ꯀꯥꯡꯈꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯤꯜꯂꯤ, ꯃꯈꯨꯠꯇꯣ ꯀꯣꯏꯊꯤꯟ ꯊꯤꯜꯂꯤ꯫ ꯑꯗꯨꯒ ꯒꯤꯇꯥꯒꯤ ꯍꯦꯛ ꯅꯥꯀꯜꯗ ꯁꯤꯗ ꯂꯩꯁꯤꯗꯤ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯛꯄꯗ ꯀꯕꯤꯇꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯍꯥꯛꯅ ꯐꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯍꯥꯏꯕꯕꯨ ꯀꯤꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯗꯣ ꯀꯟꯅ ꯑꯃꯨꯛ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯀꯩꯗꯧꯔꯒꯦ, ꯅꯪꯅ ꯑꯃꯨꯛ ꯅꯣꯛꯂꯤꯕꯗꯨꯅ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯗꯨꯕꯨ ꯒꯤꯇꯥ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯗꯣ ꯇꯨꯝꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤ ꯃꯈꯣꯜ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯤ꯫ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯕꯤꯇꯥꯁꯨ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯗꯤ ꯈꯨꯗꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯗꯤ ꯇꯨꯝꯊꯕ ꯌꯥꯗꯦ꯫ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ, ꯄꯨꯡ 2 ꯇꯥꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯀꯕꯤꯇꯥꯗꯣ ꯎꯏꯔꯣꯟ ꯁꯥꯔꯣꯟ ꯈꯔ ꯇꯨꯝꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯎꯏꯔꯣꯟ ꯁꯥꯔꯣꯟ ꯎꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯀꯥꯡꯈ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯗꯨꯝ ꯗꯨꯝ ꯂꯥꯎꯅ ꯊꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯀꯥꯡꯈ ꯑꯗꯨꯗꯒꯤ ꯗꯨꯝ ꯗꯨꯝ ꯂꯥꯎꯅ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯀꯕꯤꯇꯥꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯈꯣꯡꯗꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯇꯨ ꯆꯤꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯁꯥ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯤ꯫ ꯃꯁꯥꯗꯣ ꯕꯪ ꯁꯥꯒꯠꯂꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯗꯨꯡ ꯗꯨꯡ ꯂꯥꯎꯅ ꯊꯤꯜꯂꯛꯄꯗꯣ 5-6ꯔꯛ 10ꯃꯨꯛ ꯊꯤꯜꯂꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥ ꯍꯣꯏꯁꯨ ꯍꯥꯏꯗꯦ, ꯃꯥꯏꯁꯨ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯇꯧꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯥꯒꯤ ꯃꯄꯥꯝꯗ ꯆꯠꯂꯒꯦ ꯈꯜꯂꯗꯨꯅ ꯑꯗꯨꯃꯛ ꯁꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯡꯈ ꯑꯗꯨꯗ ꯗꯨꯡ ꯂꯥꯎꯅ ꯊꯤꯜꯂꯛꯑꯝꯕꯗꯨꯁꯨ ꯃꯍꯥꯛꯅ ꯂꯥꯎꯔꯨꯕ ꯑꯃꯗꯤ ꯃꯍꯥꯛꯅꯁꯨ ꯑꯃꯨꯛ ꯊꯤꯟꯖꯤꯜꯂꯨꯕꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯄꯨꯡ 4 ꯇꯥꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯀꯕꯤꯇꯥꯗꯣ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯤ꯫
Matam aduda Kabitana Pamungdagi kumthabadi kiraduna masam mana harkatlaga machanupi aduda haudoklaga yamathuna ikoi nakoigi boho pupuhi ki manakta chattaba yadri yum masida sumnairabadi ikoi sodarama ki siragani maram aduna namisingo haiduna gitada mamisinganaba wari kaya masari asumna kabitara wari kaya masarabasu machanupi gitadi hekam uitharakli masigi matung haujikti Kita tumja rasanu mana wana senaragi khaladuna macha nupi adupu phajana wana sumbiri matam matu hau khiduna mathangi nongam phum toroko matamni gari nungli chatpagi makhol sing amadi mi kauna gangna ba gari gi horon gi makhol sing tarakpa duta kabita haujite wakhal kharangan thorakle yom masai thadok lamlaga yamathuna mapam da chatlagi khaladuna ngarang ngahangi atugumna mapimuron para loisalakli matawa somna para loisalakpa asida kabitagi imung aduda karino haifam khangdaba kanagumba ma lumlaga leibadawna kabitagi masada phawi mana khanjari karigumba yum mase thaduklaga chatkhrabadi ngarang yum masida haibadi maga jumthang nariba yum masida kanano ma hek daklami haire misek aduna magi yum masida su changsillaga Pochai phata hauti thanam labadi kamtawni haiduna wakhal mayam ama khanjalibani adugi sumathakta nipana langpai chathokkhraga yum thadoklaga thanamba haibasi afawa sunati kana gumana yum asibu manghan takhan gi haiduna phattaba pochai phumjillamba kapsillamba tawrabadi awaba tagadoribani aduna yum thadokpati phararoi makoi gi laikai estel leiba ngarang maiba ama laklaga sengtok piramba amaiba adugi manakta chatlaga Thuliba thudusing asigi matangda tamluragi khaladuna kabita angang posallei asumna kabita do laikai adu leiriba amaiba chauthoigi mayumda chatnanabagi damakta thorakli matamse nongpungan ngalabani chauthoigi mayum hangduna kabita asum lakpana amaiba chauthoigi mayum jausalakle matam maduda kabitana amaiba chauthoigi mayumgi thonga changnam daida Kanagumba amana mabu laktuna inthurupugum masado tungda khangin ilai matamaruta kabitana haima kainuni aina konthong changke tawbada aibu kanagumba amana tunglumda khangching jingbugum isasi madingda halibasibo wakalasi khallaga konthong aduda laibak ahum lakatlaga mangol oijage khalladuna changaklei kabitana sum changlakpada nupa ani khak sumangda Pamlaga wari sanaraga lerami kabita changlakpadu ubada chauthoina hana masak khangladuna ibema nangbu ngahan aina lai khurum lamba imung adugi nupidu natro kabita thintadana khumi hoi jamaiba ai khurum jari yare angang aduna mothonga nungsiriba kari amuk tawraba ai yesta laklibasibo ibung odo na laanba yadabro madi langphai chathokre ihe ai dadi yum adudagi yarba makai chathokano dana haikhraga ado kaidoraba nang laklibasina adumna amaiba chauthoina hanglakpa aduda kabitana ngarang mongonda thokhiba thodoksin amadi ngarang mahana ukhiba amadi mahana yum aduda sanglubagi wari punamak tamle madu punamak tamlakpa aduda chauthoigi manakta phamlibani pa aduna ibema nangdi kedobagi sangluriba mangle aina di yum aduda lai punamak phajallaga thanamlabani aduga nangna amuk lai punamak thadokhraba aina asuk kuiba matam masi madutabo phajanna ba haidana asuk kana honaraga noigi laibakta khara wow haiduna tamledana sidi oja sibu kamdogadagi adugidi kari sukan biruno mukoigi imung asi tasalangban khara pangdi adunani fare saibema sumdawro aine horen ngehak leraga laklagi adudugane yum adugi akoibado lighting changdana ba amuk tawbirage aduga se steleriba waja se mahaksu madugi matangda tanaramliba nupa amani yum ardal leiriba hanuba hanubi adugi hanubado yamna haiba maibani mangonda tamba magi satrani mahakse aduna waja aduna phattaba thabak kharada mahak pulamjing biramle aduna mahaksu kaidosige haidana tanaba laklibani yum aduda langna phana ngamdraba butpret thawai mi khara leire
ꯃꯗꯣ ꯑꯩꯈꯣꯏꯅ ꯇꯥꯟꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯗꯨ ꯇꯥꯟꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯈꯣꯏꯗ ꯑꯋꯥ ꯑꯅꯥ ꯈꯔ ꯇꯥꯍꯜꯂꯛꯀꯗꯧꯔꯤ ꯐꯔꯦ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯔꯦ ꯍꯣꯔꯦꯟ ꯂꯥꯛꯂꯒꯅꯦ ꯀꯔꯤ ꯇꯧꯔꯁꯤ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯁꯤ ꯑꯗꯣ ꯑꯣꯖꯥ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯥꯅꯅꯦ ꯏꯇꯠ ꯇꯠꯇꯅ ꯄꯨꯄꯨ ꯑꯃ ꯂꯥꯛꯂꯒ ꯁꯥꯟꯅꯃꯤꯟꯅꯩ ꯄꯨꯄꯨ ꯑꯃꯅ ꯍꯥꯏꯔꯝꯕꯅꯤ ꯍꯥꯏꯗꯅ ꯍꯦꯛ ꯍꯦꯛ ꯑꯩꯉꯣꯟꯗ ꯍꯥꯏ ꯑꯗꯨꯒ ꯆꯍꯤꯒ ꯃꯇꯥꯡ ꯆꯥꯗꯅ ꯐꯖꯅꯒꯥꯁꯦ ꯃꯤꯑꯣꯏ ꯃꯤꯇꯧ ꯃꯄꯨꯡ ꯐꯥꯔꯕ ꯑꯃꯅꯒ ꯋꯥꯔꯤ ꯂꯤꯕꯗꯧꯅ ꯂꯤꯔꯛꯏ ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯩꯅ ꯈꯔ ꯆꯤꯡꯅꯕꯗꯨ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯊꯣꯏꯗꯣꯛꯄ ꯃꯃꯤꯠꯇ ꯂꯥꯏ ꯎꯕ ꯉꯝꯕ ꯂꯥꯏꯒꯤ ꯁꯛꯇꯤ ꯈꯔ ꯆꯦꯟꯕ ꯑꯉꯥꯡ ꯃꯥꯜꯂꯤ ꯃꯗꯨꯁꯨ ꯍꯣꯔꯦꯟ ꯄꯨꯟꯅ ꯌꯦꯡꯂꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯅꯍꯥꯛ ꯍꯜꯂꯣ ꯑꯩ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯛꯂꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯁꯤꯒ ꯀꯔꯤꯅꯣ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯌꯥꯗ꯭ꯔꯦꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯌꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯀꯕꯤꯇꯥ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯑꯃꯥꯏꯕ ꯍꯦꯝꯕꯁꯨ ꯀꯔꯤꯅꯣ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯍꯧꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ 6ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ